Board of Secondary Education Manipur BOSEM Naloba High School Living Certificate Examination gi Exam Center amasu oiriba Thoubal Lingombam da leiba Evergreen Flower School da exam thariba KM Blooming Higher Secondary School Khangaboki Mahairoi singna exam loiraba matung school da nungna thajinduna amang ata thokhalamle hairi Thaudok asigi matangda Evergreen Flower School gi oza amana phongdorakpada ngasi Manipuri subject thokpa numit ki exam loirakpa pung 12 rom tarakpada thaudok asi thokibani ngasi exam hek horakpadagi hauna BOSEM gi team laktuna pangthokliba exam asibu yamna cheksinna kadaida kari soikigadagi haina yengsinkibaga loinana yamna ingna chikna exam loishinki adumakpu exam aduda yamna cheksinna yengsinkiba amadi mahairoi singna nattaba pambai sejinaba yakhidaba adugidamak khanghaudana mapandagi KM Blooming Higher Secondary School gi mahairoi singna nungna thomjinduna school asida amangata thohalakibani Thaudok aduna maram oiraga nungna panbadagi school asigi chowkidar amadi ozanupi amasu asokapan nangki amadi school asigi pochai kaya marum akai atoi thoki Mahakna makhatana hai BOSEM gi lakleba team aduda tainaba ngamdraga makoina exam thariba school asida onsinduna nungna tharakiba asimakti laibak thibani maram aduna school asida exam duty tariba oza tara taret mak pothajarage hairaduna EJF school bu mingchathinaba mawongda Facebook page kharada aranba pausing sandogliba asisu mari leinaba singna thigatpiyu EJF school da niyom chumna exam pangthoki haibasi CCTV footage da loina leiba ngaktani haiki Thaudok asigi matangda ngasi nungthil Evergreen Flower School da DC Thoubal Ahanthem Subhas JEO Zone 3 Thoubal Arambam Anil Kumar KM Blooming Higher Secondary School gi principal KH Roman Kumar amadi police ki makok thongba officer sing laikai club ki miyoi sing yauna mifam amasu pangthokre hairi mifam aduda saruk yakhiba Thoubal Police Reserve Line da leiba Inspector Chandrasekhar na haikibada exam thaba lakleba KM Blooming Higher Secondary School gi mahairoi sing yamna kahenba thabak tawi mahairoi sing adubu makoi gi school gi warden na lana lamjingbana maram oiraga thodok asi tholakibani mahairoi sing adu police na gari da kakhathankrabani adubu makoi gi warden na lamjingduna puraklaga khut fawba thaba haurakibani mahairoi sing aduda taudanaba yamna kana khamki adumakpu takide thodok asida KM Blooming Higher Secondary School gi warden gi daita yamna chawi hairaduna mari leinaba singna yana senabiro police ki oinadi legal gi oiba tokham thokpa thabak sing chap chana lokhatkani haiki Dari hari ko si Daida KM Blooming school ki satrana Thoubal Lingombam EJF school ki gari school dan no tawge ada bagi school thugairam ba Siloi sangkum. Ngami thalau lai sangkum tu. Koi wa thodok se ai khata change nakna leibani na ai ne changakpaga nangi school yo hata se ti ka wai du mathak tai thiam ri yade adu nangi ji warden jini stage to ni agang jing chalu robani bus to ka loi thara ma tu se mana pura boira pureba adu ai mana ko wo play mang to ai na the me to gun ne phate mo satra ngati class 10 tam mai to gun ai cha nangi warden je ma responsibility se ma ni ati sawi adu ga magi responsibility no da paina principal oi bi bani na lekai ju yanam to biro police ki jo koi thokwa koi ki legal procedure dum khar leini lem da du ko ai question officer sa mai ugai de na adu thum gen na khana le ga di lekai su no ai to fil to bi yanam am disin biro effect ai loi ui ko kisking to bi dai sa le pen ai all the best of luck mai hai angang sing da zon ki na thieng hai na chen chen la bu du kai de kisking no ba kisking ko sing nei te adu mo ja ki sai ti to bi adubo hoji mamai thangda akhoi si si poram tung board ta tainaba ngamdraga board minute nga phating da sakibani sa board ta tainaba ngamdraga akhoi na si thupsaraga leiringai matam sida moina tharakki nungji sa hoji akhoi ge saugidar masama hoji ji makol ahum ni police ade akhoi wazan pi lengjum da pal akhoi waza headmaster na ko za center na hes adu da dis hoi betare
ꯁꯤꯁꯤꯗꯤ ꯃꯥꯡꯕ ꯌꯥꯗꯦ ꯁꯥ ꯅꯣꯏ ꯑꯣꯖꯥꯁꯤꯡ ꯍꯥꯏꯔꯒ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯣꯡꯒꯨꯝꯕ ꯄꯨꯔꯛꯄꯁꯦ ꯑꯩꯈꯣꯏꯗ ꯍꯨꯝꯃꯒ ꯆꯠꯈꯤꯕ ꯅꯨꯡ ꯃꯌꯥꯝꯁꯦ ꯎꯞꯄꯒ ꯇꯥꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯄꯩꯈꯥ ꯇꯥꯕ ꯀꯤꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯏꯟꯚꯤꯖꯤꯂꯦꯇꯔꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ 13ꯁꯦ ꯄꯣꯊꯥꯖꯒꯦ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯕꯨ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗ ꯊꯥꯒꯠꯄꯤꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯨ ꯁꯥꯔꯅ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯊꯤꯒꯠꯄꯤꯌꯨ ꯑꯩꯈꯣꯏ ꯐꯥꯕꯤꯌꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤ ꯑꯣꯖꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯗ ꯂꯣꯏ ꯐꯪꯒꯅꯤ ꯑꯗꯨ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯟꯚꯤꯖꯤꯂꯦꯇꯔ ꯑꯣꯏꯅ ꯄꯨꯕꯒꯤ ꯊꯕꯛꯁꯦ ꯖꯦꯗꯤꯑꯣꯁꯨ ꯌꯥꯎꯕꯤꯔꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯔꯣꯏ